Technopol District ki manung chanba Moreh border town da leriba Manipur Police Commando sing lawtho u haiba demand tawraduna ngasi kuki infi Moreh na sinduna Commando Complex mamangda wakat mifam phambag loinana miyam gi oiba khongsat amasu satkre hairi ngasi yupung nipan aduai dagi miyoi lising kaya na saruk yaduna sathakiba protest aduda Manipur Police Commando amadi state forcing Moreh border town dagi lawtho u haibana singba kholau kaya lauduna khongsat chatki khongsat aduda saruk yakiba sing aduna Commando Complex adu KOISHILLAGA tongan ba kholau kaya lauduna akan ba moongda protest sathaki tungda Assam Rifles ki kangbu ama laklaga Commando Complex mamangda Casper gari ama phaizillaga thoghaningda ba thodok amata thoktana ba akan ba moongda section thorang sing laukhat ki haidi panba yabadi hawkiba July gi tang 12 gi ayukta khulai masa paiba kuki macha amana pharmacy da hidak leiba lakpa Manipur Police Commando gi personnel ani nongmai na kaptuna hatna ba khona khibla ikhravani